Isinano mayambu taram nokseri loinana channel asina ngasi thagat chagaduriba video si channel asina mamang dagi hauna thagatuna lakpa madudi tha khuding ki oina apafata kari leibagi habigi matang do atugi matang da video asina pachabani maramdi mera tha yorkadore langman tha se amu loisile aduna mera tha lakadorba maramna mera tha gi oina akoina khangjin beyaba kari leibagi habdu myam khangmina saidna video asina pachabani loinana ngasi video asibi yengbiliba chilnaw singi marakta channel subscribe tawdriba habidi nauna yeng sangbirpa aduguma yawbiragasu channel asinu sibiduna subscribe tawbiramo channel asina thagatsari video singasi mite inat ke ba adugumba history ga mari lainaba upai po singna ibiramba adugumba wali kaya aduga loinana apai yumbalunga mari lainaba aduguma video kaya ma thagatuna laksabani maramasina channel asigi video singasi adomodom gi mungdasu kharadoisu kanagani haidana thamjari aduna channel asinu sibiduna subscribe tawbiramo haidana haijari video se mieng taminasi Sahi amada lairiba tha tarani thoi asige manungda mera tha se akhoi goinadi yamna maroi tha mani haidana thamjage madudi mera tha gi noma panba leba punumita selai mapoi akhoi gi sin gi lairi bi haitari ko thabak ke adugumba habi ai aduga nini panba yumjage sanumitana lalai mapoi aduga loinana yamna maroi ba mana mera tha gi nipani panba se masi phuna ning thau tel haiba akhoina khangnariba Taibang thawai panbasingi mirel khorjai pairiba adugumba lining thawasi poi maramsina hairiba meragini pani panbasi akoina line thaw telaiba busu khoiramjaba yaba adugumba numina mani haidana mayamda thanjage aduga loinana hariba mera tha asi adugimatik maroiba tha mani madudi tha asigi manungchida thawdok kaya ma habidi laigi thorum kaya ma dum pangthoktana laigida aduguma tha moi habidi mera chaurel hoba mera mentongba mera wayungba sigumba laidana degi kwak tanba hariba thoram kya si meragi tha sida tawgudoribani loinana hariba mera tha sida kanagumba miyoi amana ai isagi yum ama saba hawrge habidi jatra hundana khotana tawbse masi ahan ba haw habi tariko adu itagi de mera tha sidum tawbo yai habidi afaba tha manungda challe aduga hariba asida hakse yum saba yarani haidana akoi halaman tana dabida hita sajamadi yadiko habidi kanagumba miyoi amana maki yumje sagadoribunina mahaksu kothi yengdana panji yengdana adum tawgadoribuniba aduda yamna maru oiribse mahakse akoina yum saba yaba phamda phambra haiba ma mu yenga khaniko panji singna habidi panji na yengkhom matamda akoigi pham nipan ama leiba pham nipan je mayam sudum khambirangani adom na kothi yengba matamda kaide phami linda phami hangdong ni phami kana haiba pibini haidiba pham nipan adiga manungda yum saba yaba pham mari je kari no haiba matamda sanda phamba samuda phamba uchi da phamba aduga kakyen da phamba haiba pham mari se asida phamme hairagadi mera thagi asida adum yum saba hawba dum yare adugo mahakse karigumba khoina hangdong da phamaba linda phamaba kaida amasung nung chara phamaba adu itagida masi yum saba hawbu yaroi habidi chahi ama phamdoi niko phambana phamdoise aduna sigumba ama adum yengba darka lai aduna hyangna thamjariba mera tha sida mahakse yum saba hawbu yare habisi mayam punam ke wena sum yum sarong ni matang yeng pum tamde ai yum chaning ba lai ge mera tha sida hawbu yai tawbo to panji tana biyo kai phamdu phamgi habidi yem biyo pham mari yum saba yabda adu phamba oiragadi adum afabuna mi ama khallaga adum yum saba hawbu yai haidana sima hana thamjabani aduga loinana mera tha gi oina akoina khangjinbada kanaba se chaikaba numi chaikaba numi se tha khuding oina numit ahum pi ado mera tha gi oina pi se yumjai sa sangol sen irai haiba numi ahum se chaikaba numi chaikaba sigi matangdi mayam adum ayamba khangamagani haidana khalle hado khangdaba yawraga su haidana khara thamjaramge madudi chaikaba numi se adukimati afaboi habidi afaba thabak thoramama tawba pochai achogoma laiba sigumba yenga matamda numi afaba khalakpa matamda chaikaba numi se dum khanbe ai kanagum nupi mana anga unagi haiba tarak su chaikaba numi khanbe ai mera thagi wena yunjai se sangoji irai haiba numi ahum sidigi anga unagi haidana numi launa ba matamda si numi ahum se dum lobu yai afaboi gani hayeng anga aduna sauraba matamda mithoi mihen boiba mai morum pangsing polopum matamda mayamdigi mikok thung oiganba adu oi haidana samaina pibirame aduna chaikaba numi se Wednesday, Thursday, Friday, humasi afabunu min haidana myamda thamjani loinana mathang isina tanabunu min tanabunu mi se akoina thawai pa majiba piba natraga lawba natraga santhok chamchin tawba kai haini ko tanabunu mi ta napina mapam na sangnadi
aduga loina na tanaba numisida akoina thawai pamba jiba lawthok lawsin haiba taragadi akoina hui ma hangdong ama loige haidana khandana lawba natraga yonthokpa natraga mingona pithokpa natraga kana mamana sannam leige khotke leidana sigi matang yeng pamatamda tanaba numisida tawbo phatte ramasina tanaba numise mera thagi oina leba pokpa haiba numinasi tanaba numini mathangisina mangmoi chakpa thaban mangmoi chakpase aihakki video asida ayamba dum haptuna lai masi ayanasu halam krasum tanarubuda halam adagi sum thengna zarpa aduguma amani aduna masi dum lapatuna laksabani haibidi mahana haibirapaduga ayhana thengnaruba mioi khara natraga ayhan unaruba mioi khara da mangmoi chakpa thaban pokpusu mi oro mi mangmoi chakpa thaban da pangtokkiba thorum sum yengnaruba matam haib tare khara dum thengna biyawi aduna piriba result ga khara makhai dum chana maramna masi lokhat pe yai mayang gi kana ni khara ga lokhat sabani madudi mangmoi chakpa thaban se aduki matik aruba thaban ne masi amorda phattaba thaban ama oina su lawnai mera thagi oina thaban ani pige doribni haiba se mangmoi chakpa thaban gi matang ni mangmoi chakpa thaban se aduki matik kayamuk luge haiba matamda haiba thaban asida pokpa angang se kaya hingande kain hainei ko adu kaigum hingaga na ma se hingcha ai tambo igali kain haiba haibadi masing phattaba adigi ningai kan baduguma angang oigani haidana hai ado mahana chawraba matam da sodum bari tori kan ba sum mi loina bada laidana khara lu bada baduguma misagam oigidori baneba aduga hariba mamai sakpa thabana sida afaba thabaksa ayam tawna de nahundari tawrugana tore ire cheli kai hai lohong khungdong tawrugana akoige nawno lu khra oigali kai na smai pibirame ara thagi oina mamai sakpa se taragani 20 panba amusum konga tare ni panba hariba thaban ani se masi mangmoi chakpa thabani haidana mayanda khanganjani loina mathang isina mera thagi oina thasi maikai haibtare thasi maikai si masi sodum akoi khangjinba kanaba lai madadi akoina lam ara pasathokpa adugumba natragana yari nga pasatpa ka haini ko habidi lam ara pase saluraga akoi ji yum halakta bida mafam aduda lek pakhotpa ja masi tawbo habani thasi maikai taba maikai romda aduna mera thagi oina thasi maikai je nungchup se thasi maikai tai aduna hariba nungchup maikai sida mera thagi oina akoina sathok khotopada lam lam salaga yari pase kya kana tawnade tawgunu phatte haidana sumaina haibirami mathang isina mera thagi oina sahida sinjangni sahida sinjak sisu ahana tha koding oina lokalak pasida dum haptuna laksabani masi hojike matamda kya kana ngakna bodi oidi aduga khangna busu oidi ko aduga mamangi matamda ipai po singja aduga matik yamna nga sasaramba adugumba kaya ama lei madugi marakta sahida sinjak masi jodum lairami ado sahida sinjak se ahana pijari bisidi thami go ina sum bijabani ado nungti numi khuding sahida sinjak se dum laita bana teba akoi gi thangi pai busin nga nga sanaraba bera thagi oina sahida sinjak se mailin maton amasung tongning ko hariba ani si sahida sinjak ni haidana haibirami aduga chelaidaba lei gi matang amu lai lei gi matang siju hojika matamda napi bisingja lei kyas kana chinabu oiti adugo mamangi matamda di napi bisingje lei yam chinarami lei yam pamjarami haibadi makoi gi lei teng amu ina bigidamta hojikti akoi gi chana rupa ke ama tawnarapani adu mamangi matamda adugo makya kana marang kai lei amba nati aduna lei chilaga makoi gi kayani phajabase kana tawjaribani aduna lei yam na maruina launei aduna nupi singna lei chinba matamda su chilai daba haidana amal leirame chilai daba haibadi ayama matamda chinbe yagasu thamai goina masigi lei sidi chinganu phatte na hairamba haitare adana mera thagi goina chilai daba leise kari no haiba matamda kharam leiso amusun petruk lei haidana sumaina pibirami asumna mera thagi goina akoina khangjin biya ba khara channel sana khara tasin khumjin jaraga mayang ni damakta thaga sarpa video se yengbiriba esina raw singbo channel sana haininga litana thaga pungduk sari doina na hang na thaga sari ba thamjari ba singa sige maroi ba aduguma kaya ama sum aina tasin khumjin jari ba singa si ayhakki website manipurmirror.com da adum chanjin biraga haiba singa si sodum thengnabigen haidana mayam thamjagi habidi chaika jai ni ngasi panjari se mera thagi ni tanabu se mera thagi ni adigi mangmoi chakko se mera thagi khaktani ado
loimuk shunaba yenge habi targadi ayhaki website ama adum laijabani ha dige dum thammaga lairabani aduge link du sudu makha bijarum gi ko aduda sangbiro aduga yek shalai ge matang du bo ersu habidi adom adom mi sagai ji kari yek tu sali ba ko ba adubu yenge harbusu adige akoi yimba ngi matang da ako pa mayam ma adum thagatuna thammabani mayam adum sangchilaga yengbi haidana haijari nasigi video sibi biri basingu channel sina amukana thagaba phongdok sari matang sida video si loisinjari kanglai pa imana yai fare